Manipur Top Trending News na tunga-tungan ba reliable source hindi lokot-saraga mata-matam ba maruoy ba ipaw patok na kasunchari. Ahanba maruoy pawda Guwahati da Kukijo Council ga wari sanarubadu furup anigi markta thajanabagi mari saganabagi ahanba khongthangni kemchana sunu phongdorkli. Amaromdana Chief Minister ga Guwahati da wari sanaruba KZC gi chairman gi yumda attack tawkhre. Tangdu leitang ba wari sanababudi taramna oi adubu Chief Minister na Manipur gi wangwada chalaga wari sanabadi yaba ngamloi kokomi. Manipur khwaidagi sonba lengak lerakpana irang loisinba ngamdabani ke Mega Chandra. Pau sandong pijari madudi. Guwahati da Kukijo Council ga wari sanrubadu furup anigi marakta thajanabagi mari sagatnabagi ahanba khongthangni kemsan chingda nakal anigi nongmai paibasing laksinaba operation chathanabal sem sare maitei amadi Kukijo anigi marakta hana sunabagi irang thorkraba matungda ngarang ahanba oina Chief Minister Y Kemsana Kukijo Council KZC gi mute singa Guwahati da unaduna wari sanakiba adu furup anigi marakta lairakliba thajanadaba lehendanaba amasung amaga thajanabagi mari sagatnabagi ahanba khongthangni haina Chief Minister masamangna pawmisingda phongdokre. Ngarang wari sanaruba matung ngasi Imphal thunglabaga Kumbalampaki ISBT gi phibam yengsilkiba Chief Minister na pawmisingna hangba wahangi pakumda wahum asi mahangna phongdokibani. Chief Minister na hai lajinari ba IDP singbu masagi memda hanjin hanaba hotnabada khwaidagi maru oiribasi furup anigi marakta thajanaba porpani. IDP singna hanjin haninglabasu nakal anigi marakta thajanaba leitabadi security na matam pungnamakta ngak senduna leiraga hanjin ba haibasi yagadabadate maramasina nakal anigi marakta thajanaba hanjinnaba khongthang oina KZC ga wari sanaba hokibani. Hauzik oiriba film sida Imphal da latuna wari sabada khudong sakiroi haikpadagi Guwahati da sanakibani hainasu sahi ohum hakadaruba fawbada amukta wari sanasi haibada yarkidabadu handak yarkiba asi afaba amani haiki. KZC hariba lup asi December 2024 da state engangna masak khangde haikibaga loinana lup asigi statement sing media da hapiganu haina lengakna khangan kiba laina matau karamna wari sanurubano haina pawmising hangba wahangi pakumda Chief Minister hai state asida tangdu leitaba poraknaba pandamda kokomi yauna tongan ba lup singa wari sanarkli thamoi sengna ingtapa poraksi hairabadi haukrabasing kauthoknaba amadi ngaknaba changi. Hauzik amaga madu haiki ada haiki haina onsinaduna laibana nungsinaba porakpa karamna ngamgani laingangna pakhalibasi nakal anigi makta thajanaba pornabagi khongthangni haiki. Ngarang wari sanabada karigumba wafum amata yanakiba natagana laingaki maikaidagi commitment pibagi wafum leite adubu chumnagi ingtapa amadi thajanaba poraknabagi appeal tawuni nakal anigi makta changthok changsin yanaba laingakna pakhalakpa khongthang asigi manungchana wari sanabada makhoisu Imphal oina latuna wari sanaba yabagi lengakna angamba thakta honagani haiki. Amaromdana Chief Minister Kemsanga Guwahati wari sanaruba KZC gi chairman gi yumda attack tawkhre. Manipur lengaki Chief Minister gi maikejagi aiba cherol piduna hakibagi matung ina numidang pung 8 lom tarakpadagi pung 2 rom chupna Guwahati da Chief Minister Y Kemsanga wari sanakre haina Kukijo Council gi maikejagi ngasi aiba cherol ama thortuna phongdora khram matung council asigi Churchampuda leiba chairman gi yumda khoisaunarba miyoisingna thomjilakuna pendaba kholausing lawbaga loinana nungna chingba thajilakre hairi. Thaudo asigi matangda social media gi tungan ba platform singda asokpa miyoising ambulance ta haptuna puba nongmai kapa yauna khana chainabagi photo amadi video sing upload tawnaktuna viral oirpagi matang ngasi numida pung 10 ga minute unga nithoi rom tarpada paukse asina Churchampur district police gi control room da telephone dawdura hanglubada thaudo asi Churchampur gi Red Cross Rota Leiba KZC gi chairman Helian Thanglet gi yumdagi horaduna thokibani hairi adum oinamak thagdo asigi pau tabadagi Churchampur district police na mafam aduda changsinduna miyam gi irang adubu laksinaba honaki masida central force singi matengsu lokibaga loinana irang adu laksinaba honabada tear gas cell kharasu kapki adum oinamak irang asida misimina yawbagi official oiba reporti fangdi hairi. Makha tarpada kokomi sati kari hairi tangdu leitanaba wari sanababudi taramna oi adubu Chief Minister na Manipur gi wangwada salaga wari sanabadi yabangamloi. Manipur da tangdu leitaba hanjilaknaba wari sanabagi khongthang ama changlakolak libasi taramna oi adubu Chief Minister masana Manipur gi wangwada na chagana lup amaga wari sanariba asidi yabangamloi haina kokomina phongdorpi. Lamphel da leiba kokomi gi loisangda lup asigi thongmi singyauna pangthokpa pawgi mifamda
convener YK Dhiren hai. May ahum 2023 dagi haukiba irang china maram oiraga lamdam sida khaibung tanabagi moong ama da laiba asi mahuksa gi pilumda hansilakna ba kokomina angamba thakta honarakli tanja sida iramdam sigi ikai khumnaba manggadaba moongda kanagumba amaga hekta wari saba haibasidi maram sadaba amani haina kokomina lawi lamdam sida tangdu laita ba hansilakna ba wari sanabagi khongthang ama laukhalakliba asidi talamna oi adubu ikai khumnaba manggadaba thausil thaurang singi mayuktadi legani Chief Minister masana Guwahati da chalaga Kukicho Council gi Musinga wari sanaba haibasi Manipur miyami ikai khumnaba mahanbagi moongni Manipur manungda wari sanabagi mohutta iramdam sigi wangmada wari sanabagi thabak paikhalakliba asi lup asina yaba ngamloi masigumba thawong asi amuk hana thokhandanaba honagadabani haiki amoromda Manipur gi wangmada Chief Minister na chalaga wari sanariba asi tungda lamdamnaba ama waihongnabagi machak amani lamdam sigi apunba interest ki wangmada akaknana purup kanglup amagi interest lenga na thabak paikhatpagi phibam laklabadi yaba ngamloi madugi bohuta kanglup purup bungamakta manabmi yengduna tasin khomsinaba lenga na honagadabadi ngasi lamdam sida losinba naidana lairiba waroisin matam chana losinduna tangdu leita hanaba lenga na honagadabani chu haiki video asibu pawdumada soiki lankiba yawabasu ngakpigani amadi channel asibu subscribe tawbigidamukta thagappa phongdoksari tungkoina miyamgi siba tawba ngamba oijage